Everyone. Hꯧꯖꯤꯛ ꯑꯩ ꯑꯣꯛ ꯂꯩꯕ ꯆꯠꯇꯣꯏꯅꯦꯕꯀꯣ. Hꯧꯖꯤꯛꯁꯦ ꯑꯩ ꯍꯧꯖꯤꯛ ꯆꯠꯇꯣꯔꯦ. Miss ꯅꯣꯏꯕꯤ ꯑꯃ ꯂꯩꯗꯨꯕ꯭ꯔꯥ? ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ. Okay. ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯪꯈꯣꯜꯗ ꯀꯨꯝꯃꯛꯏꯅꯦꯕꯀꯣ. ꯍꯪꯒꯥꯝ ꯍꯦꯛꯄ ꯀꯨꯝꯃꯛꯏꯅꯦꯕ ꯑꯩꯁꯦ. ꯍꯪꯒꯥꯝ ꯃꯀꯥꯗꯣ ꯑꯗꯨꯝ ꯐꯖꯕ ꯈꯔ ꯍꯦꯛꯀꯦꯅ ꯀꯨꯝꯃꯛꯄꯅꯦꯕ. ꯍꯋꯥꯏꯟꯕꯤ ꯍꯧꯔꯦ, ꯃꯣꯔꯣꯛꯁꯨ ꯍꯧꯔꯤ ꯑꯩꯈꯣꯏꯁꯦꯀꯣ. ꯃꯀꯥ ꯐꯖꯕ ꯈꯔ ꯍꯦꯛꯈ꯭ꯔꯁꯦ. ꯃꯀꯥ ꯑꯅꯤ ꯍꯦꯛꯄ ꯍꯧꯔꯦ ꯍꯧꯖꯤꯛ. ꯑꯗꯨꯝ ꯈꯔ ꯍꯦꯛꯆꯟꯈ꯭ꯔꯁꯦꯕꯀꯣ. ꯑꯗꯣ ꯁꯤꯉꯩꯁꯤ ꯍꯦꯛꯑꯦ. ꯑꯗꯨꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯁꯦ ꯁꯤ ꯍꯥꯟꯅ. ꯑꯗꯨꯒ ꯄꯣꯔꯛꯁꯤꯁꯨ ꯐꯖꯅ ꯆꯥꯝꯊꯣꯛꯑꯁꯦ. Ngasai hingna ni mano mukbang tawdesi. Kari. Tayo ne. Hingna sada dem tayo. Tara ya. ꯑꯁꯤ ꯂꯩꯔꯦ, ꯃꯆꯨ ꯂꯩꯔꯦ, ꯑꯗꯒꯤ ꯃꯆꯜ ꯂꯩꯔꯦ, ꯖꯤꯔꯥ, ꯊꯨꯝ, ꯃꯣꯔꯣꯛ, ꯀꯁꯨꯕ ꯂꯣꯏꯅ ꯂꯩꯔꯦ ꯁꯤꯗ. ꯑꯗꯨꯒ ꯃꯔꯣꯏ ꯇꯤꯜꯍꯧ ꯂꯩꯔꯦ, ꯆꯅꯝ, ꯁꯤꯡ ꯂꯣꯏꯅ ꯁꯨꯅꯕ ꯊꯝꯃꯦꯕꯀꯣ ꯁꯤꯗ. Itu nggak tahu tuh. Sudah. Udah ayo udah. Udah tadi dulu ya. Kalau nama hidup di tengah sana, lo kan.
ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯃꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯕꯥꯅꯤꯒꯤꯗ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯦꯕ ꯇꯧꯔꯤꯕ ꯑꯗꯩ ꯂꯤꯡꯛꯇꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦꯕ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯌꯦꯡꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣ ꯁꯤꯅꯦ ꯆꯥꯕꯒꯤꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯌꯦꯡꯃꯤꯟꯅꯁꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ